खुल ngakpa manga fajan khibasina lan mai pakpadi laidadana aikhoi maselgi marakta imu naimu tanarakpa yai kokome haujiki wairiba phibam sida mitai phurup amasung mitai khunai kannabagi damakta mitai khulsing ngaklibani amasung manipur maset taba yaroi haina sangsilaglibani haiduna masida khul ngakpa chaluraga halakbada fajan khiba mioi manga adu athuba matamda condition yaudana thadorokta tarabade Miyamga loinana kokomina akanba khongjang sangsinaba sem saba loire haina Coordinating Committee on Manipur Integrity kokomina phongdokre lamphel da leiba UCM gi office ta pangthokpa paugi mifamda kokomi gi convener Jitendra Ningombana hai lamdam asi hogjik lan thengnari bane Chin kuki narco terrorist singna nupi angang khaktana nongmai amasung bom kapsilakpadage mitai miyam misi mina nang levane asokapan kaya leibada natana mitai phurupki naha kaya mafam khangdana leirakliwane Phibam asi Manipur leingakna ngakpa ngamdre haina miyamna lawribane maram asina ireisai phurupki miyoi sing thoraktuna awa ana kaya khanglaga mayum thadoktuna lanfamda changlaktuna ima leibak iramdam sibu kannana bagi damakta lan thengnarakliwane adubu leingakna khulngakliba singbu phaba punba amasung kihan khangan bagi thawong satharakpa hore thawong asi athuba matamda lepkadabane maramdi mipha mipun amasung akiya khang nanghanduna tangdu leitaba purakpadi lairaduna Makhal kaya gi irang thohlaktuna lanfam asida mai pakpagi mahutta aikhoi maselgi marakta imu naimu tanarakpa yai haibagi akiba phawre asigumba mipha mipungi thabak asi leingakna amugan na tawbigan uhai khe tha asigi taraga tarukta khulngakpa chaluraga halakpada phakiba makhoi manga do condition amata yaudana thuba matamda thadorokadabane kokomi na haijari basida leingakna tabidrabade miyamga loinana akanba khongjang changsinaba sem saba loire Kongjang asisu tangdu laita purakna bagi damakta ne aikhoi miyambu sawhanba yaba khongthang amata thangbirakan haina su laingakta haijake matam khara kokomi da sebau pibirakbada athingba thamjarubadu lana satkigadra haibagi damakta ne haujikti athingba leijadre pumnamakna lakpiduna tathok tasin tawna bagi damak matam pumnamakta thong hangduna leijare haina su paumi singda phongdokhe khul ngakpa manga police na fakibagi mayokta miyamgi khongjang kangkhalakle Ngarang ahing nong yai dagi Manipur pumbada pung nifuga nipan gi ban gi khongjang changsin ba hokre fajan khiba khul ngakpa manga pung nifuga nipan gi manung da thadoroktrabade miyam ga khusam na duna akan ba khongjang changsin laga nei langthabal kendra clubs coordinating committee khul ngakpa isa sing condition yaudana thadoroktri ba phauba akan ba khongjang kaya changsin laga nei thawai mirel women wing khul ngakpa mioi manga condition amata yaudana thadorokadabane coordinating committee of 30 assembly constituency Kuki khulai paibasing na satharagliba lanbu thawai kathokpa pamuduna lanfamda aikhoi pumnamaki mang thana lan songnariba village volunteer amata phaba punbagi thabak sathabiga nuhaina coordinating committee of 30 assembly constituency na phongdorokpaga loinana makhoi manga bu laingang na condition amata yaudana athuba matamda thadorokadabani haire makhoi gi kathokpa yaudana Manipur kanba ngamloi makhoi gi kathokpa na tha manga faraklaba lan ase ngasi phawbada mai pakna Changsin bangam libane Manipur bu kaihandana thamba haibase aikhoi pumnamaki thodang ne aikhoi gi mang thana thorok libasingda kana gumba power amatana khongshep haibiga nuhaina su committee asuna appeal tawrakpaga loinana lan gi manungda mathong hukta bathabak amata tawbiga nuhaina su phongdorok le